ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯏꯕꯦꯝꯆꯥ ꯉꯁꯤꯁꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯥꯎꯍꯟꯅ ꯏꯃꯨꯡꯗ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯔꯤ꯫ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ꯫ ꯍꯦꯛ ꯆꯪꯉꯛꯄꯗ ꯅꯈꯣꯡ ꯅꯈꯨꯠ ꯊꯨꯗꯦꯛꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯅꯃꯥ ꯅꯄꯥꯅꯁꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ ꯑꯩꯅꯁꯨ ꯄꯥꯝꯗ꯭ꯔꯕ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯑꯩ ꯅꯄꯥꯝꯒꯤ ꯃꯤꯅ ꯑꯩ ꯄꯥꯝꯗꯗꯅ ꯅꯪꯁꯦ ꯏꯟꯊꯣꯔꯛꯄ ꯅꯠꯇꯦꯅꯦ꯫ ꯈꯪꯂꯕ꯭ꯔꯥ? ꯃꯗꯨ ꯈꯪꯖꯤꯜꯂꯨ꯫ ꯑꯋꯨꯟꯄꯣꯠ ꯄꯤꯅꯤꯡꯗꯗꯅ ꯅꯪꯁꯦ ꯏꯟꯊꯣꯔꯛꯄꯅꯤꯅꯦ꯫ ꯑꯗꯨꯒ ꯗꯁꯥꯅ ꯑꯩꯉꯣꯟꯗ ꯇꯥꯍꯧꯔꯤꯗꯅ ꯂꯦꯝꯅꯁꯨ ꯄꯤꯖꯕ, ꯂꯦꯝꯅꯁꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕ, ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠꯅ ꯑꯃꯠꯇ ꯄꯤꯔꯛꯇꯕ꯫ ꯅꯪ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯃꯨꯛꯀ ꯑꯩꯅ ꯐꯨꯖꯔꯛꯁꯅꯤꯀꯣ꯫ ꯑꯩꯒꯤ ꯏꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯏꯔꯥꯏꯕꯛꯅꯣ? ꯅꯪꯅ ꯑꯩ ꯂꯧꯔꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯋꯨꯟꯄꯣꯠ ꯄꯥꯝꯕꯒꯤꯔꯣ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪꯅ ꯅꯨꯡꯁꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯆꯩꯈ꯭ꯔꯥꯏꯅ ꯇꯥꯜꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟꯁꯦ ꯈꯨꯝꯃꯤꯅꯦ, ꯃꯆꯤꯟꯁꯦ ꯌꯥꯝ ꯈꯨꯝꯃꯤꯅꯦ꯫ ꯃꯁꯤ ꯐꯨꯒꯤꯗꯃꯁꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯌꯣ ꯏꯃꯥ, ꯐꯨꯔꯛꯀꯅꯨꯅ ꯍꯥꯏꯌꯦ꯫ ꯑꯌꯣ ꯏꯃꯥ꯫ ꯈꯪꯕ꯭ꯔꯣ? ꯈꯨꯝꯈꯣꯗꯅ ꯅꯆꯤꯟꯗꯣ꯫ ꯃꯤꯒꯤ ꯅꯨꯄꯤꯅ ꯎꯄꯨ ꯀꯥꯡꯊꯣꯜ, ꯁꯅꯥ ꯂꯨꯄꯥ, ꯐꯤꯔꯣꯜ ꯃꯌꯥꯝ ꯎꯠꯂꯩꯕ, ꯑꯩꯒꯤꯅ ꯁꯣꯟꯖꯨꯅꯕꯤ ꯀꯞꯆꯦꯠꯄꯤ ꯅꯨꯄꯤꯁꯤꯅ ꯂꯣꯏꯔꯦ꯫ ꯑꯩꯅꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ, ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯀꯥꯏꯅ ꯃꯥꯁꯤ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅꯤꯡꯕ ꯌꯥꯔꯦ ꯀꯥꯏꯅ ꯈꯜꯂꯨꯔꯒ ꯂꯣꯏꯅ ꯑꯣꯟꯅ ꯇꯩꯅꯩꯗ꯫ ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯅꯄꯥꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣꯀꯣ꯫ ꯅꯃꯥꯒ ꯅꯄꯥꯒꯅ ꯑꯩ ꯂꯥꯏꯔꯩ ꯀꯥꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯣꯛꯄꯤ ꯃꯥꯟꯕ ꯅꯕꯨꯡ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯨꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯍꯦꯔꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯄꯥꯝꯗ ꯆꯠꯍꯜꯂꯣꯏꯗ꯫ ꯈꯔꯒ ꯑꯣꯠꯈꯤꯒꯦꯗ꯫ ꯏꯃꯨꯡꯗ ꯆꯪꯉꯨ ꯍꯥꯏꯕꯅꯤ꯫ ꯑꯌꯣ ꯏꯃꯥ, ꯁꯝꯖꯤꯟꯒꯅꯨ꯫ ꯑꯣ ꯏꯃꯥ꯫ ꯆꯥꯎꯍꯟꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯏꯇꯩꯃꯅ ꯐꯨꯔꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯎꯁꯣꯗ꯫ ꯃꯥꯅ ꯃꯤꯒꯤ ꯃꯆꯥꯁꯤ ꯂꯧꯁꯤꯜꯂꯒ ꯑꯁꯨꯃꯥꯏ ꯁꯨꯝ ꯑꯣꯠꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯁꯤꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯔꯤꯝꯇ ꯉꯥꯡꯆꯩ ꯇꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯁ, ꯈꯔꯁꯨ ꯐꯨꯁꯅꯨꯗ, ꯍꯦꯟꯃꯜꯂꯦ꯫ ꯅꯨꯡꯁꯤꯅꯤ ꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯂꯒ ꯑꯋꯨꯟꯄꯣꯠꯄꯨ ꯑꯃꯠꯇ ꯍꯦꯛ ꯄꯨꯗꯅ ꯂꯥꯛꯏꯁꯤꯕꯣ꯫ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯏꯟꯊꯣꯛꯂꯕꯁꯨ ꯃꯥ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯗꯤ ꯁꯦꯜꯂ ꯁꯅꯥ ꯂꯨꯄꯥꯔ ꯈꯔꯗꯤ ꯃꯄꯨꯔꯛꯄ ꯌꯥꯏꯗꯅ꯫ ꯌꯦꯡꯉꯨꯇꯣ, ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯨꯔꯛꯂꯤꯕ ꯑꯋꯨꯟꯄꯣꯠ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯗ꯭ꯔꯥ? ꯃꯁꯤꯅꯤ ꯃꯧ ꯑꯐꯕꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯁꯤꯗꯤꯅꯦ, ꯑꯁ ꯏꯃꯥ ꯄꯦꯜꯂꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯅ, ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗꯒ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯒꯤ ꯑꯋꯨꯟꯄꯣꯠꯁꯤꯅ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯏꯆꯦꯒꯨꯝꯅ ꯌꯨꯝꯒꯤ ꯃꯤꯡꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯝꯂꯕꯗꯤ ꯅꯠꯇ꯭ꯔꯒ ꯑꯋꯨꯟꯄꯣꯠꯀ ꯌꯥꯝꯅ ꯄꯨꯔꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯏꯆꯦꯗ ꯑꯣꯜꯂꯤꯕ ꯁꯨꯃꯥꯏꯅ ꯑꯣꯠꯇꯧꯔꯤꯅꯦꯀꯣ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯒꯨꯝꯕ ꯅꯠꯇꯦꯍꯦ꯫ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠꯀ ꯑꯝꯇ ꯄꯥꯝꯖꯗꯦ꯫ ꯑꯩ ꯄꯨꯔꯛꯎꯁꯨ ꯍꯥꯏꯗ꯭ꯔꯤꯗꯨꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯅꯣꯏꯒꯤ ꯅꯃꯥꯒ ꯅꯄꯥꯒꯗ ꯍꯥꯏꯕꯅꯤ꯫ ꯃꯄꯥꯅ, ꯈꯣꯟꯗꯥ ꯑꯁꯤꯗꯤ꯫ ꯈꯣꯟꯗꯥꯗꯤ ꯈꯔ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤ ꯄꯥꯕ, ꯅꯣꯏ ꯐꯕꯅꯤꯅ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯒꯦ, ꯅꯠꯇ꯭ꯔꯗꯤ ꯏꯇꯩꯃꯁꯦ ꯁꯣꯏꯗ ꯁꯤꯔꯅꯤ꯫ ꯅꯣꯏ ꯅꯌꯥꯝꯕꯒꯤ ꯈꯣꯜꯂꯩ ꯈꯣꯟꯗꯥꯗꯣ ꯑꯩ ꯇꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯈꯥꯝꯕꯤꯔꯨꯆꯨ꯫ ꯃꯧ ꯑꯇꯣꯝꯕꯤ, ꯑꯩꯗꯤ ꯅꯍꯥꯟ ꯈꯥꯝꯃꯨꯕꯒꯤ ꯅꯇꯩꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄꯒꯤ ꯍꯧꯖꯤꯛꯁꯨ ꯅꯥꯔꯤꯅꯦ꯫ ꯇꯟꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ꯫ ꯃꯄꯥꯝꯗ ꯍꯟꯕ꯭ꯔꯁꯨ ꯍꯟꯗ, ꯁꯤꯕ꯭ꯔꯁꯨ ꯁꯤꯗ, ꯇꯟꯈ꯭ꯔꯦꯗ꯫ ꯏꯃా ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯇꯦꯀꯣ? ꯏꯃꯥ ꯈꯥꯝꯃ ꯆꯪꯂꯤꯁꯤꯗꯤ, ꯏꯃꯥ ꯈꯥꯝꯃ ꯆꯪꯉꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯏꯇꯩꯃꯗ ꯍꯤꯗꯥꯛ ꯊꯛꯆꯤꯜ ꯂꯥꯛꯂꯒ ꯅꯨꯡꯇꯤꯒꯤ ꯐꯨꯔꯤꯁꯤꯕꯨ ꯅꯠꯇꯦ꯫ ꯏꯇꯩꯃꯁꯤ ꯇꯥꯆꯧꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ? ꯃꯣꯟꯒ ꯑꯣꯏꯅ ꯎꯔꯕꯣ? ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯅꯨꯄꯤꯅ ꯉꯝꯕꯁꯤꯗꯤ꯫
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯨꯖꯕꯗ ꯅꯪꯅ ꯍꯦꯛ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯔꯤꯁꯦ ꯍꯥ ꯅꯪꯒꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯐꯨꯖꯕꯗ ꯇꯥꯆꯧꯅ ꯊꯤꯅ ꯊꯤꯅ ꯐꯨꯔꯤꯕꯗꯣ ꯑꯩꯒꯤꯗꯤ ꯏꯃꯥꯒꯨꯝꯂꯕ ꯏꯇꯩꯃꯅꯤ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧꯅ ꯏꯇꯩꯃꯗ ꯑꯁꯨꯛ ꯊꯤꯅ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯏꯇꯩꯃꯁꯦ ꯅꯪꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯔꯒ ꯐꯥꯕꯤꯔꯒ ꯄꯨꯔꯦ ꯃꯁꯤ ꯐꯨꯅꯕ꯭ꯔꯣ ꯇꯥꯆꯧꯅ ꯏꯇꯩꯃꯁꯦ ꯀꯗꯔ ꯇꯧꯔ ꯄꯨꯔꯛꯏꯁꯤꯕꯨ ꯐꯨꯅꯕ꯭ꯔꯣ ꯅꯠꯇꯦ ꯇꯥꯆꯧ ꯍꯧꯖꯤꯛ ꯈꯨꯜꯗ ꯇꯥꯎꯔꯣꯔꯕ ꯇꯣꯝꯕ ꯅꯪ ꯆꯪꯈ꯭ꯔꯣ ꯏꯃꯥꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯌꯥꯝꯕꯁꯦ ꯆꯥꯎꯍꯟꯅ ꯀꯔꯤꯒꯤ ꯇꯥꯛꯇꯧꯔꯤꯕ ꯍꯥ ꯅꯪꯁꯨ ꯅꯪꯒꯤ ꯅꯇꯨꯅ ꯑꯎꯟꯄꯣꯠ ꯍꯥꯞꯄꯛꯑꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯐꯨꯔꯤꯕ ꯁꯨꯃꯥꯏꯅ ꯅꯇꯨꯗꯨ ꯐꯨꯅꯤꯅꯦ ꯍꯥ ꯀꯔꯤꯒꯤ ꯐꯨꯗꯣꯏꯕ ꯑꯩꯅ ꯂꯧꯔꯤꯕꯁꯦ ꯑꯎꯟꯄꯣꯠꯀꯤꯔꯣ ꯑꯩꯕꯨ ꯇꯥꯆꯧꯒꯨꯝꯕ ꯃꯤ ꯃꯥꯜꯂꯨꯔꯕꯣ ꯑꯩꯕꯨ ꯇꯥꯆꯧꯒꯨꯝꯕ ꯃꯤ ꯃꯆꯥꯔꯣ ꯍꯥ ꯃꯤ ꯃꯆꯥ ꯀꯥꯏꯅ ꯍꯩ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯋꯥꯡꯕ ꯆꯥꯎꯕ ꯃꯁꯥ ꯐꯕ ꯍꯦꯜꯂꯤꯅꯦꯍꯦ ꯑꯗꯨꯒ ꯃꯤ ꯃꯆꯥ ꯀꯥꯏꯅ ꯅꯣꯛꯄꯨ ꯅꯣꯛꯀꯦꯅꯦ ꯏꯕꯨꯡ ꯑꯆꯧꯕ ꯃꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯅꯠꯇꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯃꯤ ꯃꯆꯥꯁꯤꯗꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯊꯃꯣꯏ ꯄꯤꯛꯄ ꯐꯠꯇ ꯋꯥꯈꯜ ꯆꯦꯟꯕ ꯀꯂꯛ ꯃꯤꯍꯨꯛ ꯆꯥꯎꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯥ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤꯅ ꯉꯝꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪ ꯂꯥꯛꯑꯣ ꯏꯌꯥꯝꯕ ꯑꯣꯏꯔꯕꯁꯨ ꯅꯪ ꯉꯁꯤꯗꯤ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦꯍꯦ ꯃꯁꯤ ꯄꯨꯝꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯦ ꯍꯩ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣꯅꯦ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯃꯥ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒ ꯄꯨꯜꯂꯔꯣꯏ ꯄꯥꯕꯗꯤ ꯑꯩꯒ ꯂꯩꯈꯤꯅꯤ ꯏꯃꯥꯗꯤ ꯇꯥꯆꯧꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯣ ꯑꯩ ꯇꯣꯝꯕꯧ ꯇꯣꯛꯑꯣꯃꯤ ꯈꯠꯅꯔꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯐꯖꯗꯦ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏ ꯋꯥꯅꯤ ꯇꯣꯝꯕꯅ ꯅꯊꯤꯕ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯣꯛꯇꯕ ꯃꯤ ꯈꯔ ꯄꯨꯜꯂꯒ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯅꯨꯡꯇꯤꯒꯤ ꯏꯇꯩꯃꯁꯤꯗ ꯐꯨꯕꯤꯕ ꯅꯪꯗꯤ ꯏꯌꯥꯝꯕ ꯅꯠꯇꯦ ꯅꯪꯗꯤ ꯁꯥꯅꯤ ꯑꯗꯣ ꯅꯨꯄꯤꯅ ꯉꯝꯕ ꯁꯣꯟꯖꯨꯅꯕ ꯅꯪ ꯅꯃꯥꯏꯗꯤ ꯀꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯅꯥꯇꯣꯟ ꯀꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯌꯥꯝꯕꯗ ꯈꯨꯠ ꯊꯥꯔꯕꯀꯣ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯆꯠꯈ꯭ꯔꯣꯅꯦ ꯏꯃꯥꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯃꯅꯥꯎꯁꯦ ꯁꯤꯅꯕ ꯇꯥꯔꯦꯅꯦ ꯇꯣꯝꯕꯅ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯔꯤꯅꯣ ꯃꯧ ꯑꯇꯣꯝꯕꯤꯅ ꯑꯩꯗꯤ ꯏꯃꯥꯒ ꯉꯁꯤꯗꯒꯤ ꯂꯩꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯉꯝꯂꯔꯣꯏꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ ꯆꯠꯅꯤꯡꯉꯒ ꯆꯠꯆꯧ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯃꯃꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯄꯣꯟꯇꯦ ꯅꯨꯄꯤꯗꯤ ꯆꯥꯃꯔꯛ ꯊꯤꯕ ꯌꯥꯏ ꯏꯃꯥꯗꯤꯅꯦ ꯑꯅꯤꯁꯨꯅ ꯐꯪꯂꯣꯏ ꯅꯠꯇ꯭ꯔꯥ ꯇꯣꯝꯕ ꯅꯪꯒꯨꯝꯕ ꯏꯃꯥꯗꯤ ꯑꯃꯐꯥꯎ ꯄꯥꯝꯖꯗ꯭ꯔꯤꯕ ꯑꯩꯗꯤ ꯅꯃꯧ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯂꯩꯖꯒꯦ ꯏꯃꯥꯗꯤ ꯇꯥꯆꯧꯒ ꯂꯩꯃꯤꯟꯅꯔꯣ ꯑꯩ ꯄꯥꯕꯒ ꯑꯩꯈꯣꯏ ꯑꯃ ꯂꯩꯖꯔꯒꯦ ꯆꯥꯎꯍꯟꯅ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯃꯃꯥꯅ ꯂꯩꯊꯣꯛꯀꯦ ꯏꯆꯥ ꯑꯍꯜꯒ ꯂꯩꯊꯣꯛꯀꯦ ꯇꯟꯈ꯭ꯔꯦꯗ ꯏꯃꯥ ꯐꯠꯇꯕꯤ ꯅꯪꯕꯨ ꯑꯩꯒ ꯂꯩꯕ ꯄꯥꯝꯕ꯭ꯔꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯅꯥꯗ ꯆꯤꯜꯂꯤꯕ ꯁꯅꯥꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯍꯌꯦꯡ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯍꯥ ꯃꯣꯏ ꯃꯌꯥꯝ ꯈꯠꯅꯔꯤꯉꯩꯗ ꯏꯕꯦꯝꯆꯥꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯆꯦꯗꯤ ꯍꯩꯃꯥ ꯏꯆꯦ ꯏꯇꯩꯃꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯝꯗꯅꯅꯦ ꯅꯨꯄꯤ ꯃꯩ ꯄꯨꯊꯣꯔꯛꯎꯅꯦ ꯏꯇꯩꯃꯗꯣ ꯑꯃꯨꯛꯇ ꯊꯤꯁꯤꯅꯦ ꯍꯥꯏ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯔꯝꯗꯅꯅꯦ ꯑꯩꯈꯣꯏꯗ ꯁꯥ ꯇꯥꯗꯅ ꯏꯕꯨꯡ ꯑꯆꯧꯕ ꯏꯕꯦꯝꯆꯥꯗꯨꯕꯨ ꯊꯧꯔꯤꯒ ꯄꯥꯏꯈ꯭ꯔꯤꯕꯅꯦꯍꯦ ꯁꯤꯖꯁꯅꯨꯗꯩꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯀꯗꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯌꯥꯔꯕꯅꯤ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯁꯤꯔꯝꯂꯕꯗꯤ ꯅꯪ ꯗꯁꯥ ꯇꯥꯅꯤꯅꯦ ꯅꯨꯄꯤ ꯊꯤꯕꯔꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯅꯤꯗꯣ ꯑꯩ ꯇꯨꯝꯕ ꯆꯪꯍꯦ ꯏꯃꯥ ꯅꯣꯏ ꯊꯤꯔꯨꯔꯣ ꯐꯪꯉꯕꯁꯨ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯀꯅꯨꯀꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯂꯥꯛꯂꯔꯣꯏꯒꯦꯀꯣ ꯏꯄꯥꯝꯗꯁꯨ ꯆꯪꯂꯔꯣꯏ ꯑꯩ ꯁꯤꯕꯁꯨ ꯁꯤꯔꯣꯏ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯇꯅ ꯑꯩꯅ ꯀꯔꯤꯒꯤ ꯄꯥꯡꯗꯕꯤ ꯑꯃꯒꯨꯝꯅ ꯁꯤꯖꯗꯣꯏꯅꯣ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅꯗꯤ ꯄꯦꯟꯗꯦꯀꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯥꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯠꯂꯤꯕꯁꯦ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯥꯕꯥ ꯅꯣꯏꯕꯨꯁꯨ ꯅꯆꯥꯅ ꯋꯥꯔꯧꯏꯀꯣ ꯅꯣꯏꯕꯨꯁꯨ ꯋꯥꯔꯧꯏ
Ibemsa numidang adumadi masimarum amada laisindu leirami. Somdana khulgi mi yauna Ibemsa bu thinarami adu phanglamdi. Ibemsa nongalamdagi mamli mamli tanjatuda ama hogatuna chatlami. Masu khangzade mana chatlibadu karaidano kanagidano karaida thungani haiba. Masa pumbasu chaifam dakpham ngaktani pibamsu saksadabagi pibam soklaba sakpham aduga awuba minadi angawi oiroboi khanduna laknabasu yawrai potni. Ibemsa phana sangna laklamlaga masa pumba soktharakduna lambigi matai amada lekthaduna turami aduga haugatpa ngamdadana khanau ikangkang mittadi pini ichotchotna taduna dumak leirami ahal ani khakna. Kananone lambigi matai da tumlibu nupisiba angawbi natro manine talleda akhoi lekaise angawbi yamandana aina ngawhanningliba midudi sukngawe ngawdi e kananone marupna ngawhanningliba haribasiba atei kana natteda aigi nupiduni e karinone nangi nupibu ngawhanningi haribasiba mau halakpi amada laibak yenge tawbani marup aigi hawjiki nupido ai pamdre kainone marup aigi nupi pamdre hairaga hekta yabrane ya yadabdi khangde pamdi pamdre marup isawna nongmu kankhalakliba iruzani su khangkhidre phirol anan maseni sani su khangkhidre aduna ai pamdre mana hariba hawjik ahal oirakansida nalaga kaidawdoino leisari ngai mau anawi oiri kandabu nupana pamnanaba nanbai wani hawjikti phana nalasu kanana pambidoinoi adusu chumlibanini tawribase nangsu nayadi ka higali marupki nupidudi masana naliba lemliba aigidudi yare wore aduna ai maraibak thirabi mau masanan bimta yengdaba yadre ahal anidu wari nungaina satki asumna arakpa misingna Ibemsagi mateng pangbibadi pangbiramde hangoiba hainadaba kayadi unarami kona thangda ningthem kauba naha pakhang ama mamaga kaitheldagi halakminai Ibemsana lambigi mataida taraga leibdu urami ibunga imana angangi ngamuk leirakhidai kadai imada piro sima kanada piromge haino lambi matai sida maraibak thirabi mimana drabi nupi ma leiribase udrabro nangbo mangoda ngamuk singsi piramge hoima piramo nangsu launi se isano ina piram maraibak thirabi singi mateng pangbase apham hai phangmani laina sanbani ne aigidi imana sana loiri mau amana noina mana sana ngamuk piba sangi do angawbi ni ko amuk chongchilaga sikjaraksani ningthemna ima masibu angawbirane angawbinabu mapidana ningamdana kapkaldrane ima yewise mapitarise ibunga nang kanadagino ising thakpa yaba kharamta laruso jo as chaifam dakpa mayam sidi wakhal soibi mandene min yam thina phubi maline bema nangbu kanano ima konge ko ima ising se leire a kadai se bema ising ilage amuta thau a ho hoi aduni dana kakanu ne gyan tana thakone se imana ne mangra angan makhra leirakpani si sause karino ningthemna na tawribudu ba ima mapi de thopibani ima madi min yam thina phuwa malida ima tai thokene mani ne mine phubiyo mali ne se ising se khra thako ihe amu kapkhrene tawribase mi khrana noina mana sana kanano kaino khangdaba mathong charamni charamoisu khangdaba gyanmin su tadaba angawbi nupiduda bisabi tak tawrida hayeng nasa tani ko ningthemna nungsikhidreda misingse I karaktana ne thangjingshina mamaisi thajini ko hai ningthem imana adukung wahi watado nganganu haiba natra ha lause mogi wataru sida law I karakpa ima adoima nupi se kamai tawduino sida thanamadi saman mami mayamsina phajamda tawbiroi kanana mabu sida thanamdoino imana ne yumda puradabani aduga magi yumgi mi hanglagane pibikhraga loiredana ai yumda thibigano ai sida dum lehauke karigi sida lehaudoino hagoluse imada kolo laose
ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯄꯨꯛ ꯐꯕꯤ ꯏꯃꯥ ꯑꯩꯕꯨ ꯑꯗꯨꯝꯅ ꯅꯨꯡꯁꯤꯕ ꯎꯠꯄꯤꯔꯛꯀꯅꯨ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯩꯕꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯁꯣꯔ ꯐꯥꯎꯕ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯗꯕ ꯅꯪꯅ ꯁꯤꯗ ꯅꯊꯟꯗ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯔꯥꯏ ꯆꯠꯇꯣꯏꯕ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯤꯅꯒ ꯐꯨꯕꯤꯕꯔꯣ ꯂꯥꯎꯁꯦ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯆꯠꯁꯤ ꯏꯃꯥ ꯃꯥꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯃꯥ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯣꯏ ꯋꯥꯅꯤ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯄꯣꯔꯛꯎꯔꯥ ꯏꯕꯦꯝꯆꯥꯅ ꯄꯣꯅꯨ ꯄꯣꯅꯨ ꯑꯦ ꯀꯤꯔꯤ ꯃꯥꯜꯂꯦꯅꯦ ꯅꯪ ꯁꯤꯗꯤ ꯅꯤꯡꯊꯦꯝ ꯑꯍꯜ ꯑꯃꯅ ꯅꯣꯏꯅ ꯃꯥ ꯅꯆꯥꯅ ꯄꯨꯔꯤꯗꯨꯅ ꯀꯅꯥꯅꯣ ꯑꯅꯥꯕꯔꯣ ꯂꯥꯛꯑꯣꯁꯦ ꯃꯥꯃꯒꯤ ꯁꯟ ꯒꯥꯔꯤꯁꯤꯗ ꯇꯣꯡꯂꯛꯎ ꯂꯥꯛꯑꯣ ꯁꯤꯅ ꯐꯔꯅꯤ ꯅꯤꯡꯊꯦꯝ ꯏꯃꯥ ꯑꯩ ꯊꯥꯡꯒꯠꯄꯤꯔꯧꯔꯥ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯇꯣꯡꯖꯒꯦ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯁꯨꯝ ꯉꯝꯂꯣꯏꯗ꯭ꯔꯅ ꯍꯥꯏꯕꯅꯤꯕ ꯏꯃꯥ ꯑꯍꯜꯗꯨꯅ ꯌꯥꯔꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯕꯨ ꯃꯤ ꯐꯨꯕ ꯈꯔ ꯂꯦꯞꯄꯕ꯭ꯔꯣ ꯍꯣꯏ ꯃꯥꯃ ꯃꯤ ꯍꯦꯛ ꯐꯨꯅꯕꯗꯅꯦ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯣꯏ ꯍꯥꯏꯕꯗꯒꯤ ꯐꯨꯅꯗ꯭ꯔꯦ ꯃꯤ ꯐꯨꯕ ꯇꯣꯛꯂꯕꯁꯨ ꯃꯃꯥ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕꯗꯤ ꯍꯟꯗ꯭ꯔꯤꯗꯅ ꯐꯩ ꯐꯩ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯕꯅꯤꯀꯣ ꯑꯗꯨꯅ ꯏꯃꯥ ꯂꯨꯅ ꯇꯧ ꯅꯨꯄꯤ ꯂꯨꯅ ꯇꯧ ꯃꯥꯃꯥ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯗ ꯍꯩ ꯊꯤꯗꯤ ꯊꯤꯔꯛꯈꯤꯅꯤꯗꯅ ꯈꯪꯗꯦꯗ ꯃꯥꯃ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯄꯣꯛꯇ꯭ꯔꯤ ꯍꯩ ꯄꯣꯛꯂꯛꯈꯤꯅꯤ ꯄꯣꯛꯂꯛꯈꯤꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯒ ꯃꯃꯥꯒꯅ ꯌꯨꯝ ꯌꯧꯕꯒ ꯏꯕꯦꯝꯆꯥꯕꯨ ꯄꯣꯊꯥꯍꯟꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯄꯤꯖꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗ ꯆꯥꯎꯍꯟꯅ ꯐꯨꯕꯒꯤ ꯁꯣꯛꯂꯤꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯍꯤꯒꯥ ꯌꯩꯗꯨꯅ ꯍꯤꯗꯥꯛ ꯇꯩꯕꯤꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯝꯆꯥ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯂꯦꯞꯂꯝꯗꯦ ꯀꯣꯟꯅꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯏꯕꯦꯝꯆꯥꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯏꯕꯦꯝꯆꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ ꯏꯕꯦꯝꯆꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤꯁꯤꯡꯁꯦ ꯏꯃꯥ ꯆꯥꯎꯍꯟꯒ ꯃꯃꯥꯒꯗꯣ ꯏꯁꯤꯡꯅ ꯇꯤꯡꯂꯒ ꯐꯖꯅ ꯐꯨꯊꯔꯗꯤ ꯃꯣꯏ ꯃꯃꯪꯗ ꯐꯥꯎꯕ ꯑꯎꯟꯄꯣꯠ ꯎꯕꯗ ꯀꯞꯀꯅꯤꯀꯣ ꯅꯤꯡꯊꯦꯝꯒꯤ ꯃꯌꯥꯝꯕꯅ ꯅꯪꯅ ꯃꯤ ꯐꯨꯗ ꯇꯧ ꯂꯩꯌꯣ ꯑꯗꯣ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯆꯠꯂꯔꯣꯏ ꯍꯥꯏ ꯏꯄꯥꯝꯗꯁꯨ ꯍꯜꯂꯔꯣꯏ ꯍꯥꯏꯔꯤ ꯅꯪꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯁꯥꯒꯩ ꯅꯥꯇꯩꯒꯗꯤ ꯂꯩꯕ꯭ꯔꯣ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩꯃꯅ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣꯍꯦ ꯑꯗꯣ ꯏꯕꯦꯝꯆꯥꯗꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯍꯜꯂꯅꯤ ꯏꯃꯥ ꯂꯩꯍꯜꯂꯁꯤꯀꯣ ꯍꯣꯏꯅꯦ ꯂꯩꯖꯁꯅꯨꯅꯦ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯏꯕꯦꯝꯆꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯤꯡꯊꯦꯝꯒꯤ ꯃꯌꯥꯝꯕꯗꯨꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒꯅ ꯊꯣꯛꯄ ꯑꯗꯨꯝ ꯌꯦꯡꯂꯒꯦꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯂꯩꯅꯕ ꯀꯥꯗꯣ ꯁꯦꯡꯗꯣꯛꯄꯤꯈꯤꯁꯤ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯏꯃꯥꯒꯤ ꯀꯥꯗ ꯏꯃꯥꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯁꯨ ꯌꯥꯏꯅꯦ ꯍꯥ ꯏꯆꯥꯅꯨꯄꯤ ꯅꯪꯕꯨ ꯍꯩꯅꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯍꯣꯏ ꯏꯕꯨꯡꯍꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯋꯥꯗꯗꯤ ꯀꯩꯅꯣꯅꯦꯍꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯅꯊꯟꯇ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯅ ꯃꯁꯨ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯑꯩꯈꯣꯏꯒ ꯁꯥꯟꯅꯁꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩꯃꯗꯨꯅ ꯏꯆꯦ ꯅꯠꯇꯦꯍꯦ ꯏꯃꯥꯇꯣꯟ ꯀꯧ ꯅꯤꯡꯊꯦꯝꯒꯤ ꯃꯌꯥꯝꯕꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥꯇꯣꯟꯂꯕꯣ ꯏꯃꯥꯔꯥ ꯏꯗꯣꯝꯆꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯏꯃꯥꯇꯣꯟ ꯅꯠꯇꯦꯀꯣ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯊꯨꯅꯗꯤ ꯍꯟꯖꯤꯜꯂꯛꯎꯀꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯄꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ ꯆꯥꯛ ꯆꯥꯕꯒ ꯂꯥꯛꯇꯦ ꯑꯃꯨꯛꯇ ꯅꯄꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗꯅꯦ ꯆꯠꯂꯒ ꯌꯦꯡꯂꯨꯆꯣ ꯍꯣꯏ ꯃꯥ ꯅꯤꯡꯊꯦꯝꯒꯤ ꯃꯌꯥꯝꯕꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯥ ꯑꯩꯁꯨ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯨꯄꯤ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯧꯍꯟꯁꯤꯍꯦ ꯍꯣꯏ ꯍꯧꯍꯟꯒꯦ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯀꯔꯤꯒꯤ ꯍꯥꯎꯅ ꯄꯤꯖꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯏꯕꯦꯝꯆꯥ ꯅꯪꯕꯨ ꯀꯩꯀꯩꯗꯤ ꯍꯩꯒꯦ ꯐꯤ ꯁꯥꯕ ꯍꯩꯔꯗꯤ ꯏꯆꯦꯒ ꯐꯤ ꯁꯥꯁꯤꯗꯅ ꯍꯩꯌꯦ ꯏꯆꯦ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯨꯅ ꯍꯩ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯐꯤ ꯁꯥꯕꯕꯨ ꯍꯩꯒꯦꯅꯦ ꯏꯃꯥ ꯃꯇꯝ ꯃꯇꯝꯒꯤ ꯃꯤꯅ ꯄꯥꯝꯅꯕ ꯐꯤꯁꯨ ꯐꯅꯦꯛꯁꯨ ꯈꯨꯗꯩꯁꯨ ꯑꯅꯝꯕꯅ ꯂꯣꯏꯅ ꯍꯩ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩꯃꯗꯨꯅ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯦꯒ ꯄꯥꯔꯒ ꯍꯦꯛꯇ ꯁꯥꯊꯔꯁꯤ ꯍꯌꯦꯡ ꯅꯪꯅ ꯌꯨꯝꯗꯕꯨ ꯍꯟꯅꯤꯡꯂꯁꯨ ꯑꯥꯗ
nupa mayum sakkibu hairasu sil khra pairaga sakkibaduna phaidana adu bemcha nangi nupa dudi khainabana phaida mangonda leiraga sifam nafam khangdana punsi supa wan leiminaga dui sarukpudi miku khradang oirabasu nangmu nusina luna tawbigadaba mi amaga leiminaraga sikibana hena phai adudi ne noyani wari sano ima mi amata unaruge ko asumna numit kharani hawkhre ibemcha ningthemgi yumda yam nungaina harauna leiminarami ningthemgi imung manungi mi singtuki mabung apau phaba yamna nungsinabadu ubada ibemcha yamna penjarami somda sauhan nupi mamuk thidu leikhre aduga ibemcha gi mama mapa mabung singtuna masa nupi ibemcha bu thiba horaklami chauhanna nungai sidagi hen nungai babu kari leirige ima chak loijibo chak lami loidore chak khulam sidi karino ima nangna musak thonglagine hekta thengi ko nupi atombiduna asengba noi mana thongadi adum thengi hinjangna hawjiba kuina kuigaliba kamain taw mamano khangdemi maunina ne hek yumsi lakpadagi chak amuk babu thongnam kiroine aduga thengi ga hawti gana isau langi hauna ngana saninglabadi mawa moibagi thongdu laudana chaksu aina thong konsu aina phe imung wairamsu aina ising honbasu aina adugi hairadi mau haldo phabanida masana naliba mabukna phariba chai sangna hawriba magi bu awunpot yarokta haibado adu khaktani ko aikhoi mana ngalibase karomdagino ainupa chaksang deni kaino chaksang karomda lai namase angta nairugene nang hauji phawa aikhoi chaksang kai lei khangjiba khanglamoine amuk phaw sangdrimina chaksu aina phamungda puraga dum chabanina o ai sida laiye nangi phamungdudagi kumtharaklaga yetlumda la adugane maikhu kariba ka masado chaksangni lakta laksano chakupsinane makoksida upsinge ima wachingang lerenuda chakto sasathiro aikhoi yumsisu haujikti awunpot mayamsina pitru piksingkre ka animuk sadoktaba yaroidorine sanggul sa sadaba yaroi ipamdagi san manga pirakani haibani ado ai chaksang thiraga imaga mukta ngamthoknaruki yare to imana kalisa masil khaktani masadi solabani masa kayam songi yengugi ngairamo ayemgi ko som chaksangdana mamana masakna thiriba asa kumairaktagi senthurakpa ok hek maldana yumda sangakpa simane masa hana yauroi masina tumbudo hana yaurakadoriba masana mangulda masina imungda aduga yau na isau nangaktoribani haida hairagana awunpot mayam sinaidana aine ai haribasini ima naibu mairaktagi senthurakpa ok mali kaina nang ai lummaga taramli maline aina khaleba thungjinda okjin manba ma leikidana chauhanna karino imaga ai awunpot si khanesibu awunpot yi nupi sika adu yorodi nabani thokpa thawro aidi nupigi sanai khudum si puraga hidak thawkige hai tomba namaga na tai musiga chaksang-sida khanari malene kole langkhaibagi thumnagi makolsina ipa pothabaga yadrene nama sisu sibutare hai amukta khamtok usone baba khatna boiramoida itai ma tombigi awunpotki kolik mayamdo yamandana loisili oirabani ha mawa tombina isana waiga sangdabane langkhida ko moise imase haujikti awunpot pamaktra maline kharasu khangjaksanu kaino adugane nang amuk changlaga khamdokpa yarnuko moi phunagera thomnagera moi thok tawsani aduk pharkhabai teimado imaga tasogana kayam thina tawbiki hujik phawi teimado sikhrabra changkhrabra haibisu hujik phawo thiba khangdana adumuk nairibu natro adugi khaluradi imaga tasogase hu pizaraga hatpa yarabani tomba namase amukta kalune he namasi daurenya asigi hingsabi phubada mase kaigi awunpotki jaiga pahanbasina chappagane khabaya hanbisina phuge mase khangra ayo is ayo ai lale ayo asi masi he hanubi
ꯌꯥꯝꯅ ꯆꯤꯜꯂꯛꯀꯅꯨꯗꯅ ꯃꯌꯥꯅꯤꯅ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯌꯥꯝꯅ ꯆꯤꯛꯏꯗꯣ ꯀꯗꯥꯏꯗꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩ ꯀꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯁꯤꯔꯦ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯇꯣꯝꯕꯅ ꯑꯔꯣꯏꯕꯗ ꯏꯃꯥꯅ ꯉꯝꯈ꯭ꯔ ꯃꯥꯜꯂꯤ ꯃꯄꯥꯅ ꯅꯃꯥꯒꯤ ꯌꯥ ꯈꯨꯆꯤꯛ ꯑꯃꯗꯤ ꯂꯩꯕꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯖꯧꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯅꯌꯥꯝꯕꯗꯤ ꯃꯋꯥ ꯃꯈꯣꯜꯒ ꯑꯝꯇ ꯇꯥꯗꯦꯅꯦ ꯃꯥꯕꯨ ꯂꯩꯇꯕ ꯖꯥꯠꯂ ꯑꯇꯣꯝꯕꯤꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯒ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯂꯝꯒꯅꯤ ꯄꯥꯕ ꯑꯗꯨꯒ ꯃꯥ ꯂꯩꯔꯁꯨ ꯈꯥꯝꯗꯣꯛꯄꯤꯒꯗꯕ ꯅꯆꯥꯅꯨꯄꯥ ꯅꯠꯇꯦ ꯄꯥꯕ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯊꯣꯛꯁꯤ ꯄꯥꯕ ꯁꯣꯝꯗ ꯏꯕꯦꯝꯆꯥꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯒ ꯃꯇꯩꯃꯒ ꯃꯇꯝ ꯃꯇꯝꯒꯤ ꯐꯤ ꯐꯅꯦꯛ ꯁꯥꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯐꯕꯒ ꯏꯕꯦꯝꯆꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯒ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯏꯕꯦꯝꯆꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯏꯕꯦꯝꯆꯥꯒꯤ ꯂꯩꯐꯝ ꯈꯪꯂꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯕꯨꯡ ꯑꯅꯤꯗꯨꯒꯅ ꯏꯕꯦꯝꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥꯅꯗꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯨꯝꯗ ꯍꯜꯂꯁꯤꯅꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯑꯗꯨꯛ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯑꯗꯨꯛ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤ ꯇꯧꯔꯤꯕꯗꯣ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯔꯛꯇꯦ ꯍꯜꯂꯛꯄ꯭ꯔꯁꯨ ꯍꯜꯂꯛꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯀꯥꯎꯔꯨꯔꯦ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯏꯕꯨꯡ ꯑꯅꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯆꯥ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯝꯃꯕꯗꯤ ꯅꯁꯥꯅ ꯀꯌꯥꯝ ꯍꯔꯥꯎꯖꯔꯛꯀꯅꯤ ꯑꯁꯤ ꯌꯧꯅꯁꯨ ꯋꯥꯔꯝꯂꯣꯏꯀꯣ ꯃꯕꯨꯡ ꯑꯃꯅ ꯏꯆꯟꯗꯤ ꯏꯃꯥ ꯄꯥꯕꯅ ꯌꯥꯗꯕ ꯅꯨꯄꯥꯗꯨꯗ ꯀꯔꯤꯒꯤ ꯆꯦꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯅꯪꯕꯨ ꯋꯥꯔꯝꯒꯗ꯭ꯔꯣ ꯃꯕꯨꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯖꯔꯨꯕꯗꯨꯅ ꯅꯪꯅ ꯐꯪꯕꯅꯤꯀꯣ ꯃꯁꯤꯗ ꯍꯧꯈ꯭ꯔ ꯋꯥꯔꯤꯗꯣ ꯄꯨꯊꯣꯛꯅꯔꯒꯨꯝꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯔꯝꯂꯕꯁꯨ ꯏꯕꯨꯡꯒꯤ ꯋꯥꯍꯩꯗꯨꯃꯛ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜ ꯅꯣꯏꯖꯈ꯭ꯔꯣ ꯑꯩ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯩ ꯌꯨꯝꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅ ꯁꯤꯗ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯔꯨꯔꯒ ꯍꯧꯖꯤꯛꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯣꯏꯕꯨꯁꯨ ꯃꯤꯡꯆꯠ ꯊꯤꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯏꯅ ꯑꯩ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯄꯥꯕ ꯏꯕꯨꯡ ꯍꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯊꯤꯔꯛꯄ ꯑꯣꯏꯔꯦ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯏꯃꯥ ꯏꯆꯟꯁꯦ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯐꯥꯔꯒ ꯄꯨꯕ ꯇꯥꯕꯅꯤꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯌꯨꯝꯗ ꯍꯜꯂꯁꯤꯅꯦ ꯃꯇꯝ ꯈꯔ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯒꯗꯕ ꯉꯥꯛꯇꯅꯤꯅꯦ ꯃꯇꯝꯗꯨꯗ ꯏꯆꯥꯅ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝꯅ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯅꯕꯅꯦ ꯏꯃꯥ ꯁꯤꯟꯒꯦ ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯅꯤ ꯉꯁꯤ ꯅꯆꯥꯅ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯋꯥꯔꯤꯕꯁꯤ ꯏꯃꯥ ꯅꯆꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯆꯠ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯏꯃꯥꯅ ꯏꯕꯨꯡꯅꯤ ꯍꯥꯏꯕꯗ ꯉꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗꯤ ꯑꯁꯦꯡꯕ ꯂꯥꯏꯁꯪꯒꯨꯝꯕꯅꯤ ꯌꯨꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯒꯤ ꯄꯨꯛꯆꯦꯜ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯗ ꯏꯃꯥ ꯏꯕꯨꯡꯒꯤ ꯃꯇꯧꯗꯨꯅ ꯐꯖꯈ꯭ꯔꯕ ꯂꯥꯏꯁꯪꯒꯨꯝꯂꯕ ꯏꯃꯨꯡ ꯑꯁꯦ ꯃꯣꯠꯍꯜꯂꯅꯨ ꯅꯣꯏꯖꯈ꯭ꯔꯣ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯏꯃꯥ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯇꯥꯕ ꯌꯥꯝ ꯋꯥꯔꯕ ꯍꯩ ꯅꯪꯅ ꯐꯩ ꯈꯜꯂꯤꯕ ꯌꯨꯝꯁꯤꯗ ꯃꯣꯠꯁꯜꯂꯤꯕꯁꯦ ꯅꯪꯅꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯐꯩ ꯈꯜꯂꯤꯕ ꯏꯃꯨꯡꯁꯤꯗ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯉꯛꯁꯝ ꯄꯥꯏꯔꯒꯏꯜꯂꯛꯀꯅꯤꯅꯦ ꯂꯥꯎ ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯐꯥꯔꯒ ꯄꯨꯅꯤ ꯏꯃꯥ ꯏꯕꯨꯡ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯏꯃꯥ ꯄꯥꯕ ꯍꯥꯏꯅ ꯀꯞꯄ ꯃꯇꯝꯗꯨꯗ ꯏꯆꯥꯁꯦ ꯏꯆꯟꯁꯤꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯁꯦꯝꯗꯣꯛꯄꯒꯤ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯅ ꯑꯩꯕꯨ ꯐꯨꯔꯒ ꯂꯧꯕ ꯂꯥꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯖꯔꯝꯒꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯞꯄꯁꯤ ꯎꯕꯗ ꯃꯄꯥꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯏ ꯑꯃꯨꯛ ꯌꯧꯕꯤꯈ꯭ꯔꯣꯅꯦ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯃꯥꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯑꯍꯜꯒꯤꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯦꯅꯦ ꯅꯣꯏꯅ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯒ ꯊꯝꯅꯕ ꯃꯇꯝꯗꯨꯗ ꯏꯆꯥꯁꯦ ꯁꯤꯔꯝꯂꯕꯅꯤ ꯃꯗꯨꯗ
ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯇꯨꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯏꯆꯥꯁꯦ ꯑꯃꯨꯛ ꯊꯋꯥꯏ ꯍꯥꯞꯆꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯦꯀꯣ ꯑꯁ ꯑꯍꯜꯒꯤ ꯋꯥꯁꯤ ꯌꯥꯔꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯅꯤꯡꯊꯦꯝꯅ ꯅꯣꯏꯅ ꯄꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯁꯥꯅ ꯌꯥꯔꯀꯥꯟꯗ ꯑꯣꯏꯅ ꯄꯨꯕꯤꯔꯣ ꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯁꯥꯅ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯨꯍꯟꯕ ꯉꯝꯖꯔꯣꯏ ꯃꯕꯨꯡ ꯑꯃꯅ ꯄꯥꯕꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯕꯨ ꯉꯥꯡꯉꯣ ꯍꯥꯏꯔꯤꯕꯅꯣꯅꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯉꯤꯀꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯟꯅꯅꯤꯡꯉꯤꯗ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯒ ꯏꯕꯦꯝꯆꯥꯒꯤ ꯃꯄꯥꯒ ꯃꯣꯏ ꯑꯅꯤꯗꯪ ꯋꯥꯔꯤ ꯇꯣꯈꯥꯏꯅ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯏꯕꯦꯝꯆꯥꯒꯤ ꯃꯃꯥꯒ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯒꯁꯨ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯅꯤꯡꯊꯦꯝꯒ ꯃꯌꯥꯝꯕꯗꯨꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩꯃꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯊꯣꯛꯇꯨꯅ ꯁꯦꯕꯥ ꯇꯧꯖꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯦꯝꯆꯥꯒꯤ ꯃꯃꯥꯒ ꯃꯕꯨꯡ ꯑꯅꯤꯗꯨꯒ ꯏꯀꯥꯏꯔꯞ ꯇꯧꯏ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ ꯃꯄꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯎꯏ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯕꯦꯝꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯥꯛꯇꯨꯅ ꯏꯕꯦꯝꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯍꯪꯂꯝꯃꯤ ꯁꯣꯝꯗꯅ ꯆꯥꯎꯍꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯎꯠꯂꯛꯄ ꯑꯎꯠꯄꯁꯤꯡꯗꯨ ꯌꯣꯜꯂꯒ ꯆꯥꯕ ꯊꯛꯄ ꯇꯧꯕꯗ ꯃꯗꯨꯗ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯐꯨꯕ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯂꯥꯛꯂꯒ ꯆꯥꯎꯍꯟꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯆꯥꯎꯍꯟꯅ ꯏꯕꯦꯝꯆꯥ ꯅꯪꯅ ꯐꯕ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯑꯋꯨꯟꯄꯣꯠꯀ ꯑꯩ ꯈꯤꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯩ ꯐꯪꯕ ꯍꯧꯔꯦ ꯃꯍꯩꯁꯦ ꯌꯥꯝꯅꯁꯨ ꯅꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯂꯕꯗꯤ ꯑꯋꯨꯟꯄꯣꯠꯇꯒꯤ ꯍꯦꯟꯕ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯐꯪꯂꯝꯒꯗꯕꯅꯤꯀꯣ ꯑꯩ ꯅꯥꯏꯌꯦ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯑꯩꯅ ꯈꯥꯏꯅꯕꯁꯨ ꯌꯥꯔꯣꯏ ꯐꯨꯕꯁꯨ ꯌꯥꯔꯣꯏ ꯍꯦꯛ ꯐꯨꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯋꯥꯔꯛꯄ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯗꯨꯅ ꯆꯦ ꯏꯅꯈ꯭ꯔꯦꯗꯣ ꯑꯁ ꯋꯥꯗꯧꯔꯤꯗ ꯏꯕꯦꯝꯆꯥ ꯍꯣꯏ ꯏꯕꯦꯝꯆꯥ ꯇꯣꯝꯕꯅ ꯉꯁꯤꯗꯤ ꯂꯝꯍꯨꯏꯁꯦ ꯃꯔꯣꯟ ꯆꯨꯝꯅ ꯈꯣꯡꯂꯒ ꯀꯞꯄ ꯃꯈꯣꯜ ꯇꯥꯏꯗ ꯐꯖꯅ ꯀꯞꯄꯦꯅꯦ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯏꯕꯦꯝꯆꯥꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯨꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯏꯕꯦꯝꯆꯥꯁꯨ ꯅꯤꯡꯊꯦꯝꯕꯨ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯤꯡꯊꯦꯝꯒ ꯏꯕꯦꯝꯆꯥꯒꯗꯨ ꯌꯥꯝ ꯐꯖꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯏꯕꯦꯝꯆꯥ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ